अहानबदा मरोइबा पाउसिंग पिजरे खोंगसांग रेलवे स्टेशन दा अहानबो न पुशिलखिबा स्टेट असिगी चेक चीफ मिनिस्टर नोंथोमन बिरेन ओख्रे कुमजा इंग्लिश निशुम द कुमंगा फावदा इम्फाल द ट्रेन जरपै याना लेगे हाइदा चीफ मिनिस्टर नोंथोमन बिरेन फोंदरगले रिलीफ कैंप के इनमेट सिंह दा सुसाइड तौगी वाखनलोन लेतनबा मथौ ताबा थबक सिंह पाइखटबा हौरे हाइना हेल्थ मिनिस्टर डॉक्टर सापम रंजना फोंदरगले AP पांडे की मतमदा मणिपुर यूनिवर्सिटी दा थोकिबा इरांग अदुमक दनमंजर यूनिवर्सिटी दा थोलकलोय हाइदिंगाय लिजे हाइना यूनिवर्सिटी असि माहिरुइसिना जैक्सन वा थंगकले था असि कुनिपान दा दिल्ली की जंतर मंतर दा पांगथोकदौरिबा प्रोटेस्ट डेमोन्स्ट्रेशन दा मियाम सरुक याबिलु हाइना दिल्ली मैती कोऑर्डिनेटिंग कमिटीना अपील तरुकले Jury Development Organization की एडवाइजर एन सदानंद मीटे की लेंगांग पोखरी द लेबा युग कुगे खुलाई पाइबा सिंगना ngasi numirang wairam mai thaduk lamne Krumjare Times of Manipur na pizza bat numidangi pau meeting tak na mangpu DAYAPATI SENJAM na tarang okchare housing pau sanong na pizare train da ahad bo oina none district ki Khongsang railway station da ngasi pusilaki becheng chief minister nongthomban birena okre kumja english inganishum na kunmanga fawgi manungda Imphal da train jorokpa yana leire haina chief minister nongthomban birena phongdorokle train da state asigi chengi consignment ahan bo oina station asida pusilakpa adu tarang okpagi thauram ga mari lainana paumi singa unaba amada chief minister nongthomban birena hai ngasi train da cheng pusilakliba asi tharaga tangai fadana changba polam sing pusilakpa ahumrak sure ngasi pusilakliba cheng asi puna metric ton lising mapan ga chanini Khongsang railway station fawba cheng pusilakpa ngamba asina juri bamdagi truck ta kilometer chaniga kundrom chatuna cheng laurambagi awaba adu khara makhaidi kokpa ngamdakane mamang da tupul da landslide thokiba adudagi maikai asom da paikhat liba railway gi thabak ase khara thinthakibane tupul da leiriba tunnel sing mapung fana sem Saba loirabade kumja English inganishum na kunmanga fawgi manungda Imphal da trail thunglagani khale railway ki thabak thauram sing amade train gi khuthang da tangai fadana changba polam sing mai pangna pusilakpa asida Khongsang gi miyam amade khul asigi village chipna mating pangkiba sing adu thagale loinana thabak thauram sing ase tekta kaidana ba honabada railway protection force Assam Rifles BSF amade Manipur police na lauriba thawlang thagatningai ni hainaso chief minister amaka take Thauram aduda Water Resources Minister Awangbu Nimai Nungba Assembly Constituency ki MLA Dingang Nunggang Wai Railway amadi FCI ki official sing amadi lenga ki makok thongba official kaya su saruk yakhe Siang si di live siang si ahan batung maboy ba 9,200 metric ton ni ngasi porai jaduna si hujik hana ajini dagi kilometer sani yang khai sani ke kuntra truck na chala ko holam madu ngasi se ga elis tension lai to katho matam da ina suna expect of the tupul gi na landslide to gi bani kidan dispute lai bani to tupul gi tunnel gi area si loiraga di तक 25 हाउ की मनों गदी रेलवे से इम्फाल योरने नखले अदा आइगी एप्रिसिएशन अमना आइगी धमोय दगी फुगी लेरिबा हाईवे सिगी नाकन द लेरिबा से बसिमक खोंगसांग की लेरिबा विलेज से मरुम अपांग मयाम अम थोला गई खोदा कॉर्पोरेशन पीबा रेलवे की काम को कॉर्पोरेशन पीबा कॉर्पोरेशन आई हम एप्रिशिएट तवी द अमन अमुक अकुगी रेलवे की मोगी फोर्स तना असम राइफल्स की adagi CRPF की BSF की adagi Manipur police की लाइनी पा कोई personnel सिंह याम day and night corner री बस जो आई मोई याम भागले अदम मरोई नगसी से FCI की कोई आदि की लाइव ऑफिशियल सिंह रेलवे की ऑफिशियल सिंह Manipur की प्रजा सिंह तरफ तक ये तरफ तक मोई मोई appreciate हुई नगसी भाव बुधाई कोई at least तादरा मनीष तक कोई सेंग सा वालन देना पा Manipur घूमता अदगी लोग ने थाव Yes, 100 कोई अंगम बथाक दा ऑनरी मयाम की कॉर्पोरेशन दगी ngasi भावबुदी
थोड़ना था तरा मरी सब कोई मनु यावार पा थोड़ना यंगजी मसीकी दंपे मनपुर प्रजा मियाम अगर भारत की कंसर्न ऑफिशियल से कोई था नसनी जय NISDCL का क्या उचाइनर मिसे NISDCL की काम को ना से तंबुदी सिद्धेदा सयोल मदा और था मदा कन्वोइसी तारे निपाल से लकनीना थमुक शुभ की मतलब से फंगतबा रेनी सीजन को होइबा अदोबो समाव मोय गेप मतलब वन थो काना फटबा लंबी सिंगो अदु सेमना हुजित NISDCL की DGM को बड़ी सारी बिदि अदुना रेनी सीजन होइबा गाड़ी तोइना चसलकदुना सेम की टाइमिंग फंगदबनी अदुबो नुंगांग ओइरो करी ओइरो सुननबा NISDCL की साइट से इंस्ट्रक्शन तौरे मानस मदु तोने आबि फाज PWD की काम को तौरगने हरा थैदोक थैजिन तौरगा PWD की काम को सिदी अखोगी स्टेट की दिना से PWD की काम को थारगा उता सर्वे तौरगा ट्रक संग यानबा के लोगे दु येंगे रिलीफ कैंप की इनमेट सिंगदा सुसाइड तौबगी वाखनोन लेतनबा डिस्ट्रिक्ट खुदिंगमक्ता अखनबा मेंटल हेल्थ की टीम थमदुना मथौ ताबा थबक सिंग पाइखटबा हौरे हाइन हेल्थ मिनिस्टर डॉक्टर सापम रंजना फुंगरुले वाफम असे वर्ल्ड एनवायरनमेंट डे का मरी लेना लमफेल पार्टन लेबा डायरेक्टर ऑफ हेल्थ सर्विसेज के कैंपस ता पांगतोकपा उजारा थाबगी थरोंद महाकना फोंदोकिबने उजारा थाबगी थौरम अदुगा मरी लेना पाउमी सिंगना हंगबा वाहंग अमगी पाकुम पिरदुदा हेल्थ मिनिस्टर डॉक्टर सापम रंजना हाई इरांग असे हेक हौरकपदगे रिलीफ कैंप सिंगदा चंगदफम लौरिबा इनमेट सिंगदा मेंटल हेल्थ की इशू लाकनी हाइबसे खंगे मसिन लाक्शिनबा डिपार्टमेंट मेंटल हेल्थ की ओइबा अखनबा टीम सेमदुना नोडल ऑफिसर अमगी मखादा रिलीफ कैंप सिंगदा चतुना मथौ ताबा थबक सिंग पाइखटलगा लाखे हंदक रिलीफ कैंप के इनमेट अमा सुसाइड तौखिबा अदुगा इनमेट अमना सुसाइड तौनबा होनरंबा अदु नुंगाइतबा फावे थौदोक अनि अदुगी चप चाबा रिपोर्ट लौरे असेगुंबा थौदोक असे मतुंगदा अमुक हना थोक्तनबा थबक तौबा हौरे मसिगा लोइदना डिस्ट्रिक्ट खुदिंगमक्ता मेंटल हेल्थ के अखनबा टीम थमदुना लौकटपा याबा थौरांग पुमनमक लौखली हाइना मांगना फोंदोके मिनिस्टर डॉक्टर सापम रंजना मकाताना हाई डॉक्टर सिंह जिरीबाम डिस्ट्रिक्ट हॉस्पिटल दा पोस्टिंग पिरकपा असे पनिशमेंट नि हाइना लौबिगनो असेगुंबा वाखलोन असिना पोस्टिंग मफम द चट्रबदे एक्शन लौखटपा नतना अतै पांबै लेते पोस्टिंग मफम द चटलगा बियांगी दमक थमोय सेंग थबक तौबियो पोस्टिंग पीबगी थौरांग असे रोटेशनल बेसिस द चथरगा लाक्लिबनी ममांग द जिरीबाम डिस्ट्रिक्ट हॉस्पिटल दा पोस्टिंग पिरगा चलमदबा डॉक्टर सिंह सस्पेंड तौबा फावै यावख्रे मरम अदुना डिपार्टमेंट असेगी स्टाफ सिंगना अपीबा पोस्टिंग मफम द चटपियो जिरीबाम डिस्ट्रिक्ट हॉस्पिटल की इंफ्रास्ट्रक्चर सिंग डेवलप तौनबा ऑफिशियल सिंग चलगा यंगसिलुरे हौजिकसु हॉस्पिटल असेगी इंफ्रास्ट्रक्चर सिंग सेमगत सागतनबा टीम अमा थाख्रे अथुबा मतमदा जिरीबाम डिस्ट्रिक्ट हॉस्पिटल दा अहोंग खरदी सोइदना लाक्नगनी हाइना मिनिस्टर सापम रंजना मकाताना फोंदोके अकोई मयाम की ऑल सेक्शंस ऑफ द सोसाइटी दुगा कोई गवर्नमेंट की साइड जो यामना जिरीबाम कइनोगी जिगी कितंग अँगोंदा जो एडवाइस भी रही अँगोंदा जो आइडियाज भी रही अदुना हंदक कइनो तौबगी दुदा हंदक की कइनोगी मतांग हानदि जो अखोइरम येंगदुना लाई अदा आई यामना कइनोगी कइनो लौरगा जिरीबाम द पोस्टिंग थारगा मयामना पनिशमेंट पोस्टिंग होइना सि खनबिदब अदुना अखोइ डॉक्टर सिंह जो अखोइ अपील तौजबनी लेट अस गो चटसी चटलगा आदा दुम सर्विस तो फजना पीबीयू इवन अखोइ अदुगी कइनोगी नोट इवन रोटेशनल बेसिस द स्पेशल होइसो दुम खलुदन लैरि दुगा चलमदब ख यावरमे अदु अखोइ ऑफिशियल्स ने याम अकनबा मीटिंग अम सस्पेंशन बो बुनथोइदुने दुगा एज फार एज इंफ्रास्ट्रक्चर इज कंसर्न इंफ्रास्ट्रक्चर की जे अखोइ टीम अम थाग्रे कुइरे नहान फन्याम कुइसले टीम अम थाग्रे इंफ्रास्ट्रक्चर दो फननबे हेंकटनबे वेदर अखोइ ओटी फजदे एक्टिवेट तौननबे दमक्ता एक्सरेस कनो डायग्नोस्टिक्स के फील्ड लोइना मक्ता कनो तौननबे दमक्ता अखोइ टीम अम थाग्रे अखोइ ऑफिशियल्स मोइ चलगा येंगुरे एंड सो इन द फ्यू याम अथु मतमदा दम चेंजेस खदि सुक्सोय सोयदना पॉजिटिव ओरनी अदा आइना स्टाफ सिंगदा आई अपील तौजनिंग बदे अखोइ हेल्थ के कनो जिंगजिदा प्लीज जिरीबाम द सरप कानजिदा अखोइ punishment posting is a people not it's a service to the people simatangdi I appeal tawjira otherwise we have to take action AP Pandey gi matamda Manipur University da thokiba irang adumak Danamanjur University da tholakloi hainingai lekya haina University asigi mahiroisina section wa thanakle GM University gi regular vice chancellor registrar amade mathau taba non teaching staff sing athuba da hapkadabani haiduna kuthang chara henbagi khongjang ngasi ju makha chana chathare chara henbagi khongjang adu kamari leinana GM University gi A block da paumishinga unaba amada oinam keba koba University asigi mahiroi amana hai अखोइदा तालिबा डिमांड सिंह असे फंगद्रि फावबा लेप्तना खोंजंग चंगसिनखिगने
khongjang asi lepnaba ngarang mahairoi khara fa punbagi thabak chathakiba adu akanba moongda kandem tawi khongjang asiga mari lainana mahairoi ama fajin khibada mahairoi chama chama tholakani fibam asida adumak leiba tarabadi Manipur University gi Vice Chancellor oiramba AP Pandey gi matamda thokhiba irang adudagi hena chaw ama thorokloi haingai lite mahairoi singna changsiliba khongjang asi ekoi khaktagi nate masidi tungda hawrakadoriba mahairoi singi sarusu yawribani University asida undergraduate tamliba mahairoi sing Manipur University da makha taba mahai tamba fangtre masi pumnamak authority na thogalba ngaptane mahairoi singna haukiba tang mapandagi chara henbagi khongdang changsin ba haukraba matung University asige regular Vice Chancellor khannaba amade non teaching staff hapnaba notice thorakpa lekre matang asida haining badi University asige regular registrar haptriba makhai mahairoi singi khongjang haloi Hauzik Labour Registrar ase athubada sindokadabani hainaso oinam kebana makha tana phongdorakhe Hoi hana su education minister hana unajarure ko si senbagi se hoi akhoi di tasengna wahi oina habasi pamje haitare wahi sidi hanjin hanjin mamang su em unajarure ko cm da su akhoi ready chalokan da thingapadi akhoi unajaba dum yaujagre tawudabu akhoi response haidi mayam wang da positive response on dum pira kan thabak tok da di kari bu kanaru duino university asi laibagi kanada ba chamana re ko akhoi di ward oina pam de haitare action oina upio akhoi action yeng yeng ta di akhoi compromise kem to ngam moi si matang si akhoi na pami ba demand dabi asi phangji fawba kuthang chara henbagi thaba asi akhoi makha ta na dum chathagini phana athing ba kam rum laktar ga su akhoi na pami ba tali dabi sa si phangji fawti akhoi changsin jagi gen akhoi na MU da su AP Pandey gi matamda chhatra kaya ma osa kaya ma jel la mayam than lei yu khaki mayam lei hai ba sa MU da tawki ba thogdok to adagi ta dana Danamanjuri University asi da su tholoi hai ba sa si je akhoi haningai kam leite moi choidan ma ki tholakini edu loina loina asi tholai ba afapata khuding mak authority ama di government na si pu si ki teksak punam oina pugadam hai ma phom si thamsak Manipur gi apunba saktam kaiba yaroi haiba demand da tha asi kunipan da Delhi gi jantar mantar da pangthokadoriba protest demonstration da Manipur thugaiba pamda furup kudingmakke imandof CSO amadi yamna amato oina saruk yabiyo haina Delhi Maite Coordinating Committee DMCC Women's Wing gi Publicity Secretary Naurem Lilina na appeal charokle Manipur Press Club tangasi pawmishinga unaba amada Naurem Lilina na hai protest demonstration ase nungthal ge pung amadagi ahum fawba chathagadabane khongjang ase tongan tongan ba mafam kaya dasu chathakane imalai ba kaiba yaroi amadi Manipur mai chaktuna tangdu lekta daba fibam amuk mayok nariba ase kanbada Manipur gi mapanda leikraba ichil inau singna achawu thodang nobina se Manipur maje tana thugaina ba khonariba chingu ge narco terrorist singda Central Force na sagatuna Iraq ase mai chuna ba khonariba ase tokpiyo lamdam asida furup kanglup khudingmak amat oina nungsi chanana leminaramba ado Central Force sing asina sambal khajinduna thamliba ase tokhanaba amade lan asina maram oiraga relief camp te changjafom loduna leiriba sing athuba matamda masa masa gi mayumda hanjul hannaba lengang na paikhatpum thoba thabak paikhanaba thorang paikhalo kuke kulai paiba singna bunker sajinduna jingthak tagi leptana nomai kapse lagliba ase lephanduna amade sajiliba bunker sing ase lakhok hannaba gi matangda khongjang ase changsinbani haina mangna makha takhe अखोई लाकदौरी बतांग कुनिपान संडे नुमित पुंग अमा देगिना पुंग अहुम दा अखोई दिल्ली की जंतर मंतर दा कनो प्रोटेस्ट डेमोन्स्ट्रेशन अमा पांगथोक सगदौरी अखोई हाइदी हौजिक हौजिक तौरी बा कनो सिगी कई हाइनी कॉन्फ्लिक्ट असिगा मरिम लेनाना पांगथोकदौरीबा कॉन्फ्लिक्ट असिगा मरी लेनाना पांगथोकदौरीबा प्रोटेस्ट डेमोन्स्ट्रेशन असिदा इंडिया की मफम मफमदा तोंगा तोंगान मफमदा लेबिरीबा इचिन इनाउसिंग अमदी मपानोमदा मालेंगी मपान नमदा तोंगा तोंगान मफम क्यादा लेबिरीबा इचिन इनाउसिंग प्रोटेस्ट असिदा सरुप यागनी हाइनसु फोंदोकपिरपगा लोइना लोइनाना मरम असिना अखोइना सु अखोगी दिल्ली मैटे कोऑर्डिनेटिंग कमिटी DMCC की मैकैदेगी अखोगी मणिपुर लेबिरीबा इमा लुप सिंह अमदी CSO अमदी अतोपा तोंगान तोंगान बा कम्युनिटी की सिविल सोसाइटी ऑर्गेनाइजेशन सिंगदा अखोगी पुलप पुनसिंदुना अखोगी अमत ओइरबा खोलाव इमा लेबाक पु काइबा यारो हाइबा खोलाव असि लाउमिनानाबा दिल्ली कोऑर्डिनेटिंग कमिटी की मैकैदेगी अखोइना अपील तोगजरी Jury Development Organization JDO gi Advisor and Sadananda Mite gi lengang pokpida leiba yum kuke khulai paiba singna ngasi numidang wairam pung terulom tabada mai thadoklam nei mai thadoklamba aduna maram oiraga mahaki yum oki farm dukan amadi asan ba ka ani maina tumna chakhe lengang pokpida leiba and Sadananda gi yum asigi hek nakalda Faitol kuki khul leibada natana mafam asida CRPF amasung Assam Rifles ki personnel singna ngak senduna leiribane
Banu Jayantiga Mari Lainana Banu Bhakta Acharya da Governor Anusia Wikena Ikai Kumda Bulakle Governor Anusia Wikena social media da Thagalakwa post amana hai Banu Bhakta Acharya Nepali Aiba Amani Amade Mahakna Ramayan translate Taukibagi Tabak Ngasi Fawu Mahakpu Yamna Singthanaripane Aiba Asigi Mapok Numina Lakpada Mahakna Nepali Sahitya Amasong Nat Chaukat Naba Honabadan Laurama Thadangsing Adu Aikoina Singthafam Toi Haide Yuga masak manaba posak ama thaklubada hu oirambadagi ahal ani laikanaba ngamdana laikhidre ahal amana Kakchinggi Jivan Hospital pukatuna laikanakre thaudok ase ngarang numidang pung 3:90 nimfurom taba adwaida Kakching chumnam laikai sambalai pareng thokibane laibak thiba thaudok aduda laikhidraba ahal ani adude yengkhom ibomcha chahi marifundithoi amasong yengkhom niladaja chahi 63 ne makoi ani machin manaw nishu haide Aduga Housing Jivan Hospital dan Laikan Naduna Lady Bamiyoi Aduna, Naurip Ibotombi Chahi Humfutara Mangane, Makoi Ahumak Kakjing Chumnang Sambalam Parim Dagini, Presna Fangba Pa Omagi Matung ina Ahal Ahum Ase, Yu Taklam Badagi, Yu Kara Watli Haidura, Makoi Ahumgi Manunga Amana Yum the Lemhova Yu Lowat Lake. Mahakna yumdagi purakpa plastic bottle amada yawba mahi adu yu oiraboi ningduna thaklubadagi makhoi ani laikanaba ngamdana laikhidabani aduga amana Jivan Hospital Kakching da bukatuna laikanakibani haide Palelgi area da makhatana pamdaba thaudok sing thoktanabagi pandamda ngase Kakching SEG MLA M Rameshwarna chair lauraga security amade miyamgi oiba mifam ama Palel paning laikai gi community hall da pangthokre mifam aduda Kakching district police ki SP TS Bikramjet Jangnopal district police ki SP Rahul Gupta Kakching amasung Palel police station ki OC Kakching district commando ki OC amade Palel da laiba maitai sing ki club amade maira paibi gi mihut singsu saru yakhe Mamang Chehigi September Nipan da Palel da thokiba thaudok apada miyoi ani laikhidaba amadi miyoi kayan asok apan nangkiba adugi matung ngasi fawba pamdaba thaudok thokpagi chang lemli haiba wafam sing mifam aduda thamnakhe adubu hawjiksu matam ama hekta da irang thokadra haibagi akiba miyam da lainare amaromda Palelgi lawfam khara law panba yadriba ase yahannaba security ki khongthang lokhatpiu haiba wafam singsu bukhanakhe miyamgi wafam sing taraba matung security ki jackson tharang sing thabak to onthoknaba Kakching amade Jangnopal district ki SP na thajaba pikhe loinana Palelgi area da makha tara pamdaba thodok sing thoktanaba honakani hainsu phongdokhe amaromda Palelgi miyamna thengnariba khudong chadaba sing kokhanaba thabok paikhatkani miyamgi toina Unaduna Palelbu Mahoksagi Saktam da Hanjilaknaba amata oina thabak tawminasi haina Kakching SEG MLA M Rameshwarna miyamda phongdokhe Lamdam asida thengnakiba ichau adugi khudong chaba lauraga mafam kayadagi kanglon kaina laibak kothokpagi thabak chathare haibagi pau fangle masi tawdanaba divisional forest officer Central Forest Division Manipur and Ganesh na thokpa order amana khangalakle order asina hai kanglon kaina ka hena nong laigoi amade laibak na chingba kothok khibana maram oiraga akoibagi phibam da chaun akaiba ohele maram aduna Manipur Forest Rules 2021 amasung Indian Forest Act 1927 gi matung ina transit pass permit amade royalty thidana nong laigoi amade laibak kothokpada athingma thamle High Court of Manipur na kumja English and issue na taraga nipan gi July 15 da thokiba order amana state asigi mafam singdagi low kaina minor mineral sing excavate tawbada athingba thamkrabane amaromda court asina kumja English and issue na taraga taret ki July ani da thokiba order amana authority gi ayaba yawdana nungkotpa laingoi kothokpa amade tural mosit hanbadasu athingba thamkrabane athingba asigi matung ina DEO singdasu mathau taba thabak sing paikhatnabasu khangan khiba laikhrabane Kanglon Kaina Reserve Forest amasung unclassed forest tage laibak kothokpadasu athingba thamle athingba sing asigi mayokta thabak toram labade mari lainaba ekki makhada phaba punbagi thabak chathagani hainasu order asina makha tare Maihorol dagi lailaklaba laiyek ama oiriba subika da yumfam oiba Manipuri mythology and folklore haina mithonba Dr. Sapha Yumnam na yekpa Ayekpa Laigi exhibition among us Yumnam Laikai the Laiba book and coffee the Hodokre. Exhibition Asegi Hodopagi Thoramda El Somi Roina. And that is why Manipuri myths retold Amade, El Somi Roy Amade, Tangzam Hindustani Napun Iba, Feeders, Fools and Farts, Manipuri folk tales retold. Hain Mingtuan Balantam Asigi Maharol the Gilek Laba Punga Wari Amade, mythology the Yumfam Oiba Lyric Ani Asigi, audio book Amade, Lyrics to Lord Stoke.
Thauram aduda lamdam asigi scholar Mutua Bahadurna lamdam asigi maherolagi lereklaba layak amo oriba Subika gi matang da wafong kaya fungdokpaga loinena lamdam asigi inak kulaba nat amadi chanabe sing yokat haningbagi wafong kaya fungdokhe Thauram aduga mari lainena Manipur University gi Department of Fine Arts ke Assistant Professor Dr. Safa Yumnamna hai Ngasigi exhibition asi maru oina lamdam asigi maherolagi lereklaba lamdam asigi ariba puya sing the yauba layak subika ase ngasigi mirol da khanghanaba amade yokhatnabagi pandam da yekhokpade ngasi utliba ayekwa laising ase subika da yumfam oibane puya sing da yauriba subika adumakti nate anobo matam asiga chanabam ongda mahakna tongan be elements sing hapchinduna yekpane exhibition asi ngasi dagi horaga tha asigi taraga tarit fawu pangthokane exhibition asida ayekpa lai kunthraga tar utli haina mahangna makha takhe अखोगी पेंगुइन फोंगबा लाइरिक अनिखक लई लाइरिक सिंगसुगी ममिंग सिंग दे अखोगी and that is why Manipuri mythology retold haibama 2021 the fonkiba ma ado ngasi ki book release tawkiba khoi feather fools and furt haisba lyrics se ani sida khoi illustration khare yauri lari nc da ahambai lai sida yauri ba illustration se 24 yawe aduga akon bakisina 20 illustration yawe ye iba sing se maroina Manipur khoi thaina puyada kai da yeklamba layak sing se Sigi like Sigi style say monkey gadoroba hide public domain the labor later by Tarene. Assume like things you were in a kitang inspired or Madugi like things hing the Bayati. Have a Sigi or Wakalon the Hitari, Adugi like Samuno Honana revived on the Bidamata, a hack like things are Muyekpa Hosavani. Ado Sigi like say Tasing Bagide Hosiki modern gi oiba art trend sida chana nanabagi damakta hangna tongan ba ai oiba own kani element khara so happy as well as kasai text to the demand over element inong no khara so happy Thauram aduga mari lainana art curator El Somiroina hai Aikoi gitnat amadi chanabi ase malemgi atai furup singa changdam nabada chang tabanate subika haiba iramdam asigi ipa ipu singa thamlamliba art form ase awangba thaki art form amane art form ase aikoi ni yokhatpa yamna mathau chai haida magna makha take panba yabade and that is why Manipuri myth retold amade feeders fools and farts Manipuri folk tales retold haiba lyric ani ase India gi mamik leiraba penguin random house in jana commission toba lyric ne Lyric ani asida Dr. Safa Yumnamna subika the yumfom oiba layek nifu gambari yauri. Puyagi wari me ansika phoga wari haga sida. She like the yauti. She like after wari after. Pakhan badagi solari badagi thori pha badagi samato mayang badagi like mythology na sidi religion ki aspect mane. Sidi phoga wari Sidi Hanubima, Hanubama, Mina Susi, Kappa Tembra, Adagi Chacha Ringaida, Chakro Rinjaro Ringaida, Tungi Danaba, Variki Handana, no Andana Taldana, Sina rural, Sina Peggy literary tradition, for a Waring Anthony Sina, Sina folk development from the ground up. Kanana, Yihibano, Kanana. Hana, Ethiopia, and it's a country of we don't know anything. City folk culture, folk culture. City, Tolopadi. Ngasi numidang wairang pung mangaga minute konom tabada Wakaitel Makha Thokjom Lekai Pukridap Yoi Amatasim Kipitake Manipur Fire Service ki personnel sina asiba hakchang oida recover tawang ngakre Laibak thiba thodok aduda lekhidaba Yoi adude RK Wangam Sana jahi yangkai mangani haide Mahak Pukri aduda tasinkre haibagi pawhek fangbaga Manipur Fire Service ki tip aman mafam aduda changsinduna bot yaung mari lainaba equipment sing sizinaduna thibagi thabak chathaki adubo Yoi adu thawai yaudraba hakchang oina recover tawang ngamki haide Dhanam Manjari University ke regular Vice Chancellor amasong Registrar athubada hapkadabani haina All India Students Federation AISF Manipur State Council ke General Secretary Wanglen Bangang na takshilakle AISF Manipur State Council ke Head Office pangthokpa pawgi mifam amada wafom asi fongdokladuna mahakna hai afaba mahairoi kaya puthoklamba Dhanam Manjari College ngasidi GM University ole
यूनिवर्सिटी ओलबसु यूनिवर्सिटी अमदा लेफम थोकपा रेगुलर वाइस चांसलर याउना अतै मथौ ताबा स्टाफ सिंह हांगदुना लेबना मरम ओइरगा यूनिवर्सिटी असे कांगखोंग चाइदे मरम अदुना मरी लेनबा सिंहना अथोबा मतमदा हांगदुना लेरिबा रेगुलर वाइस चांसलर अमसोंग अतै पोस्ट सिंह असे हापतुना मबुंग फाबा यूनिवर्सिटी अमा ओइना मथौ तहनगदबने यूनिवर्सिटी असेगे पांगथोकतना लेरिबा एग्जामिनेशन सिंहसु अथोबा मतमदा पांगथोकना बखनबियो हाइना मांगना मखा ताखे DM University की महिरोई सिंगना तालिबा डिमांड खुदकता पिथोकदबनी एसएफ DM University ऐसे मणिपुर की पुवारीदा यामना मरु ओइबा महिलोई संग अमनी अदुगा कॉलेज असिमक मणिपुर की अहानबा कॉलेज अमनी महिरोई सिंगना तालिबा डिमांड पीगदबनी यूनिवर्सिटी ऐसे की यूनिवर्सिटी असिदा मणिपुर की लेंगाक की संगबा यारोय खुदकता BC अमदी प्रोफेसर तंगाई फदबा एम्प्लॉई सिंह हापदबनी खुदकता क्लास हांगबा यानबा सिनगदबनी ड्यू लेरिबा एग्जाम सिंह असे अथुबदा पांथोनगदबनी हजिनखिबा महिरोई सिंह खुदकता थादोउ डिमांड सिंह असे पिथोक्तबा तारबदी एसेप अमदी स्टूडेंट कमिटी सिंहना लोइनना होंजंग चंगसिंगनी Mahailoisang singda puba thangbang gamloidaba selgi demand tobiganu amade disturbance free education zone oina thamnaba konase haina coordinating committee on disturbance free education zone demand gi chairman Dr. M. Lokendra na phongdokre Association of Manipur Teachers Education Institute na senduranga se sajiwada laiba Ideal Teachers Training Academy da pangthokpa awareness and poster campaign aduda wafom ase phongdokladuna mahakna makha tana hai Kumja English Singanisho na Nipan ge July thada masing yamlaba miyamna chatkiba khongchatta Laukiba Mahailoisang Singh Disturbance Free Education Zone Uhelu Haiba Kholau adu ngasisu ningsing bagal loinana mipum khudingmakta khanghanaba ngasigi campaign ase pangthokpane Kumja English Singanisho na Nipan ge matungda mahai masinggi lamda ahongba khara lakpa oi afaba chawkhatpa khunai ama samgatnabagi damak Mahairoi Singh afaba mi amam oiba changi maram aduna Mahailoisang Singh da puba thangba ngamloidaba demand Tauduna, ayat apan pibi kanu haina so mahana phungdoke. Ideal Teachers Training Academy ki governing body ki chairman Kesh Ronel na hai. Ngasi committee asina sinduna pangthokliba campaign ase yamna phaba khongthang amane. Mahailoisang singna demand kaya tawrakba asina Mahairoi singda mahai masin takpi tambibada akaiba kaya oire. Ase gumba thawong ase makha chana tawbikanu haina mahana makha chakhe. Mamangi 2008 ki mamangda leiramba maduda leiramba trains duga madugi matunga laiba trains duga CNG yam lai ban blockade mayam lai strike mayam lai maduda education sector di education ga mari leina di ekoi kondokan ai duna strike to rosu ban to rosu school college di kanari pasisu ekoi coordinating committee na madugi committee sina madugi demand je ekoi demand je kari ko part partially we achieve torpane na we lose madu na traga dinga si school college mari ne ba pai kha ga mari ne ga ko kom thoi ha sungai lete hana ban tawi plus ban tawi lo ne me aduna chhatra chhatri gum manipur se thadok chere ke koi ban hang mali athing ye kai rai la hang mali koi ban manipur thadok jagi ma pan chala chala ga lai kaman ni ma ko adu coordinating committee sin na lak pade ke di 2008 ki matung de ke di madu ki masing go minimize to United Maitai Pangal Committee Manipur, Forum for Restoration of Peace Manipur, All Kwakta Coordinating Committee, Maitai Pangal Intellectual Forum, All Maitai Pangal Youth Association Amade, Jamet Ulema Bisnupur District ke Manungda Sinba Tharam Amada, All Bisnupur District Working Journalists Union, ABDWJY Yuna, Media Coverage Tawbada, Haina Athingba Taudaba Haina Athingba Thamlamba Adu Yanaba Purakre. Hiramasigi Matang Ngase, All Manipur Working Journalists Union ki President, Mijoy Kaking Tabam Yauna, All Bisnupur District Working Journalists Union Amade, All Kwakta Coordinating Committee ki Thongmi Single Luina, Manipur Press Club ta Famindaraba Matong, Wakal Tamina K. Madam Aduna Bisnupur District ta High Loop Sing Asina Silapa Program Sing da, Media Coverage Tauragani Haina. ABDWJU General Secretary Hong Sangwam Kishan na Thokpa Chor Amana Kangalakle. Panbay Yabadi, Jahi Asigi February Tang Kunipanda, Kwakta Bazarda, United Maitai Pangal Committee Manipur, Forum for Restoration of Peace Manipur, All Kwakta Coordinating Committee, Maitai Pangal Intellectual Forum, All Maitai Pangal Youth Association Amade, Jamet Ulema Bisnupur na Silaga Pangto Kiba Thauram Amakamari Lainana, ABDWJU na Athingba Asi Thamlagan Lakibane.
Marak thana Bremonamasi. Times of Manipurtom TVG News Anchor khara lauzagani thawai yawba singna thasigi kunfawbugi manungda isa isagi resume Tom TVG office ta thajin birau experience lairaba anchor singdana henna kudong jaba pizagani akupa marol kawasam laikai da leiba Tom TVG office dage khangbiba yagani. Break ki matungda mayam tarang okchare makataba pausing pizare. Manipur Health Services Dental Rules Manipur Cabinet approved Torokpada Indian Dental Association Manipur State Branch na Tobimal Kangulakle. Hiram Asega Mari Lainana Indian Dental Association Manipur State Branch ke Honorary Secretary Dr. Deepak Ningombam na Thatorokpa Cherol Amana Hai. Manipur Health Services Dental Rules Semkiba Amadi Cabinet approved Tokiba Asina Manipur ge Dental Health Service ta Chaun Homopurak Pangamlakane. Masina oral amasung dental health policy sing mapangal kangkat handuna yamgi thogal maton nomna tawbung amlakani rule asi approve tawkiba haibasi state asida naiba register tawraba dental surgeon lising amaga chani rom ki oinaso yamna nungaiba pau amani anauba additional director dental gi post yauna tongan post yankai humdoi hengalakpa asina dental administration da chawna mateng panglakani dental surgeon kaya matam sana promotion phangdana panduna leirambagi khudong chadaba kaya aduso kokhan bangamdakani Khongthang asigi tamak Manipur ki Chief Minister Nongthomam Biren, Health Minister Dr. Sapam Ranjan, Cabinet Minister Singh, Chief Secretary Yauna Mari Lainaba Khudingmabu Thagatli Haina Su Cherol asina makhatari. De Veriot Haina Mingthon ba Facebook account amagi status da Pambaina Luching by UNLF MP gi Commander Anibul Lana Uhan by Yaba Moong the post of Ado, Mayai Kaban Nisagi Mayai Nani Haina Facebook account Adu Pairiba, Yaripok Kekrudage, Daniel Ifran the Sendorakle. Hiramasagi Matang the Nasi Yaripok the Pangto Papa from Amada, Daniel Ifran na Atopa Ming, Imran Borot na Hai, Pambaina Luching by UNLF MP ki Commander Tiger Amadi, Newol Mata Battalion ki Commander Abdullah Bulan Uhan by Yaba Moong the post of Ado, Laibak Asigi the Yaifana Tauriba Party Amade, Miyam Nangapiyo, Mahang Tagat Kiba post Ado Mayai Kaban Nisagi Mayai Nane, Asigumba Party ki Ijat Sopa Yaba Asi Matung the Amukhana Tauroi, Mahaki Facebook status Aduda, Tangnana Laiba, Laikai Maruk Mapang Karagi, Maming Mata Panduna, Singna Kibakaya Aduso Mayai Kaban Nisagi Mayai na Haikipane, Masigi the Miyam na Mahakungapuyo Haina, Mahang Makatake. Ay sabag Imran ya topik lagi ay ngarang messenger gi kutang status ta Star Tiger amadi Ningol Masagi Star Abdullah makoy ani ita sopaya ba wa hay ki ba isan sa silaga tawd dagi ay kibani adu makoy an partigis partida ay isagi Iran do ngapina ba hajari amadi lekai gi manaba kaya gi maming palag ay makoy ga kay gumatungayan da amang kulit makoy da ngapina ba hajari Imphal West District ki Manung Channel Laiba Changangai Uchekon ki Lona Thingraba Lalolop, PLA ki Active Cadre ama Security Force na Kulaiga Kona na Fare Haide. Police ki Fangba Pau Omana Hai Farabam Yoy Adugi Maming, Takhelamam Inang J Kunchaga Mapan Atopa Ming Joy Singh, Atopa Ming Mingtiba Kawi Haide. Mahak Imphal ki Tongan Mafam Kaya Dagi Namduna Senkai Tungkai Tau Pada Chenabam Yoy, Mangon Dagi 9mm pistol ama Nongmay Adugi Magazine ama Amade, Kapa Yariban Nongmay Marutade, mobile phone handset ani, SIM card Mari, Amuba Machugi wallet ama, sale oina lupa dising amaga chatret amade, Aadhaar card ama fagat pagamde haide. Taraga Nipan Suba Lok Sabha Mikhalda Independent Media Oikiba Rajkumar Somendro Atopa Meng Kaigugi Yumtakta Nomay Maru ama Palaga Imungi Siling the Faujila Kray Thaudok Asing Ngarang Tumidang Pungtara Makairom Taba Adwai the Tokibane Laibak Pabadagi Thaudok Aduda Asok Apani Yaudre Haide Rajkumar Somendro gi Yum Ase Imphal Police Station gi Manung Channa Thangwaiban Maisnam Laikai de Lebine Thawong Ase Kanana Karigi Damak Jatharam Libano Haibatu Kangbangamri Haina Pau Asina Makatari All Manipur Working Journalists Union Amjugi member Oibitan Natana Sangai Express Manipuri Edition gi sub-editor su Oriba Lisam Dinakumar Manung Matam Chadan Lekidabada Amju Amasung Editors Guild Manipur EGM na awa Fungdurukle Hiram Asika Mari Lainana Amjugi IPR Secretary Priyo Achomna Thatorokpa Cherol Amana Hai Laikidraba L Dinakumar Masagi Chay Yankaitar Lum Sukre Mahakwa Kaital Makha Thokchom Laikai Degine
mahak masagi anaba amana maram oiraga ngasi ayub rims hospital da laikidabane mahaki loinabi amadi machanupa amale hore laikidraba lisam dina kumar matam amada huyen lampau pau cheda DTP operator oina horakibane mahakna manung matam chadana laikidabada amjugi president Bijoy Kaksing tabamna preside tawduna Manipur Press Club ta awa phongdokpagi mifam ama pangtokhe mifam aduna minute ani 2 minute leptuna laikidrabagi mafamda ikai khumna utpaga loinana mahaki thawaina mapugi manakta ingna chingna leirunaba thongnikhe mifam aduna laikidrabagi imung manungda piba yaba mateng khudingmak pinaba thabak lokotpa haina su warib lokhe awaw phongdokpagi mifam aduda amjugi president Bijoy Kaksing tabamna hai laikidraba lisam dina kumar mathauda khoijangba amade jaksenjaba paumi amane DTP operator oirambadagi sub editor gi thau purakpada yamna kupna mathau tawba thingnakhe mahaki thawaina ingna chingna pothaba oirasanu amade imung manungna thengna horiba awabada saruk yari hainasu Bijoy Kaksing tabamna makha chana phongdokhe All Manipur School Students Transport Association Amstagi Makhada Leiba Tongan Bay School ge Transport Union Singda Landam Masigi Organization Kayana Selgi Tengmang Pina Baharak Liba Ase Kupna Kantha Biraga Handopiyu Haina Association Asina Mari Lainaba Singi Puning Chingsidakle Hiram Masigi Matangda Amstagi President Maibam Kennedy na Kudyak Piraga Thatorokpa Gerald Amana Hai Association Asida Yauriba Miyoi Sing Ase Lirik Laishu Tamsiluraga Lengaki Thabak Fanghaudabana Ayambade Adubu imung manung pubang ngamnaba amadi angang sing mahay masin tamhanbang ngamnaba senfam asida changapane senfam asida lairiba aikhuigide nongmagi pirakpa senfam na angang singi mahay tamhanbaga loinana imung punaribane sendan lambida sotharaba kanglup amo oiduna su lamdam asigi awaba taraba singda amstana angamba mating pangduna lakle matung tarakpadasu angamba mating pangbui wakhalon leiri adubu lamdam asida lairiba organization kharna aikhoina pangbang ngamloidaba tingbang kaya amstada affiliate tawba school gi union singda harakliba ase kupna khantharaga handokpiyo association asida yauriba member amatana state asigi damak thabak tawriba organization singna rubagi thauna lekte maram aduna aikhoibu nungsibiduna senfam asida tung koina thabak tawba ngambo oijagi haina jerol asina makha tari Matamga Chuinaba Tolof Fangtabagi Awaba Mayok Naringai Chalak Asida, Media Personnel Singh, District Land Posting Pinaba Kevin and Lokiba Warep Adu Yabang Amroi Haina, All Manipur Video Welfare Association President, Laishon Devana Fundurukli. Hiram Asiga Mari Lainana Ngase, Manipur Press Club Tapang to Pap Pau Gimi from Amada Wafam as a Funduk Laduna, Laishon Devana High. Media Personnel Singda Matik Java Tolop Pirabade, Apiba Posting Mafunda Chatke. Hauziki Matamda Media Personnel Singna Fangliba Tolop Asina Imung Puba, Angangi Mahi Masin Tamana Bokona Awaba Kayamay Naribane. Thada Lupali Sing Taragi Tolop Fangliba Media Personnel Singna Jiribam District Posting Chetpa Matamda, Journey Gi Cell, Haido Kraga, Matung Chabagi Cell Fabu Konaroi, Nakal Amaromda, Hauzik Irang Asina Madam Odaga, Red John Singda Matau Torba Media Personnel Sing, Duty Gi Pungfom Yang Adumak Tabak Toribane, Masidasu Natana Atopa Posting Kayada Media Personnel. Taragi Manungda Manipur Police ki personnel ama ani kyahonduna ayamba thabak thorom sing media personnel sina pangtholibane masi pumnamak yenglaga media personnel sina fangliba thagi tolop ase matamga chana na pifam thoe maram aduna chatliba tha asegi manungda lengangna media singi tolop asi soidan hengat piyu natrabade media personnel sing khongjang changsilagani haina mangna makha takhe Jadi tawriba akoi gi huji kano da san media taragi manungda police ma khagyaw aduna thabak na khoi video sing adum torga aduga khoi gi piri ba tolop sena sarkar sena piri ba tolop sena khoi yamna khoi gi imung manu pu ngam da bai tare sidi khoi gi chahi mada khoi tha agang tuition to bugi natraga khoi agang gi tuition thi ba ngawak ta ba si sena khoi di yam awa bu war bai tare aduna hadaki laiba July 30 boxida sarkar na khoi gi matik sa ba khusuman matam ji sa na ba khusuman ji bibi dragadi khoi All Manipur Laiba Video Fishing Targa Yakajina, Amakoi, Chim Saraka, later, but Nick Konjanga Chanchana. Aduna, Yaragadi, Akogi, State Government, Akogi, Matangasanaba, Ibadi, Akogi, Police Amadi, Kamano, Yari, Pangipa, Zigasapmanana, Tang Kuntrama Tobuki, Tang Kanoki, 30 Bokiman, Water Topi Dragadi, Akoi Akan Konjang Chancelane. Manipur State Rural Livelihood Mission Bisnupur Block ke Makhada Thanga Esegi Manung Channel Iba Kha Thinungwai GPK Kangsoibi Mapal ge Nupi Self-Help Group Mapan na Pulaga Semkiba Mangal Village Level Federation BLF na Chahi Ama Farakpagi Thauram ngase Kangsoibi Mapal Community Hall da pangtokre
Thauram aduda MSPDCL ki chairman su oiriba thang AC MLA Tongbram Robindro Kha Thinungai Jila Parishad member Oinam Ibojau Manipur Rural Bank Kumbi branch ke manager Hobizam Dayananda IBCV MSRLM ke SMM G Kabita DMM Bisnupur Angom Amarjit MSRLM ke block in charge BMM Yo Bisnupur Block Salam Bikram MSRLM ke CC BMM Bisnupur Lairen Jam Piren Amade Secretary Yada Club Kangsubi Mapal Oinam Bagirotna Maru Oiba Mitungnen Sing Oina Sarugya K Thauram Aduka Mari Lainana Salam Bikram na Hai MSRLM के विजन द खुंगंगी सेंथोक लंबी लेतब नुपी सिंगे सेंथोक लंबी पीदुना पॉवर्टी एलिवेशन हाइबा असिदा लेप्तना मणिपुर के खुंगंग क्रियादा चुंसिलपने कांगसोबी मपाल के VLF असिदा MSRLM ना थादाखिबा सेंफम ना ngasi खुल असिगी नुपी सिंग सेंथोक लेबा अमो ओजुना खुल असी सेंथोक लेबा खुल अमो ओहेनबदा खरम मखैदे मतेंग पांगमंगले मखा तानसु मणिपुर की अजय सेल्फ हेल्प ग्रुप सिंगे मेंबर सिंगना BLF सेमदुना चाखनबो होनमिनसि हाइनसु महाना मखा ताना फुंदोखे MSRLM साइट की ग्रुप निपान द रिवॉल्विंग फंड अमदी कम्युनिटी इन्वेस्टमेंट फंड पलात्रा त्रुका लुपा लिसिंग पुंजे अखोगी MSRLM साइट की हाइबा लेकाई सिगी सेल्फ ग्रुप निपान जिदा फंड न पीग्रे दुगा हाइबा पैसा सिना लेकाई सिदा लेबा SSG मेंबर हुंद्राना लोन ने लौगा माना हिंगनबगी सिनपम ममम तौरगा को मखोगी सेंथोक लंबी ममम हजिक Manipur State Rural Livelihood Mission Maruina Ikoli Panam poverty elevation live sim Singapore Aduna Lekai the Leva, Maruina rural area the Leva, and going to Pissing Dina, MSR, we could have the lower Kanda, Sele Group Semaga, Sakar, the Gipiri, Matianchi, the appointed to Chinta Pesakara plus Sakar the period of Pesakara Sina, Ekogi, Kingdom of Lambido, no Pacapayagani. Imphal East District ke manung chana leiba kongba irong amasung basi khongda iching ichauna sokhanduna awaba taraba singda Assam Rifles and nongmada changdaba yadraba polam kaya mateng pangkhre khongthang asigi saruk ama oina Assam Rifles Manipur ke battalion na Ijar South ke mideng makhada thaknaba ising amadi atai mathau taba polam kaya kongba irong amasung basi khongge miyam ni yanthokhe relief camp da changdafam loduna leiriba singda so mari suba Assam Rifles na thaknaba afaba ising phangankhe Ichau no madam oiraga tholak pa yaba laina tina singdagi ngakthoknaba bleaching powder amasung tilhat hidak kaya su yentokhe kangna sandok pa laina singdagi ngakthoknaba fogging su tokhe masigi mathakta ichau na sokhallaba sing asina sizindanaba khudakki oiba mobile toilet sing su install tokhe Assam Rifles na paikhatliba khongthang asina imung chamri rom kanaba phangkhe khongthang sing asigi damak leikai ge miyam amade club ki volunteer singna Assam Rifles ko thagatpa phongdonarukle Universal Friendship Organization gi sponsorship makhada hangliba nongpok pana tengon lakpoloisang itham moirang puragi maitei laloi singda Yaripok Bazar da leiba Sede Women Wingna nongmada changdaba yadraba polam kaya mateng pangkhre mateng pangba aduga mari leinana Sede Women Wing Yaripok ke secretary W Premilana Hai Jingkhong Jingya da khul ngakliba sing asina thawai khubak ta haptuna honabadagi miyamna pukning wakhal leitana bazar maya da hingba ngambane Maram aduna makoina lauriba thaudang sing asi aikoina kaidonungda kaufum thokte nongmada changgadaba chara ani adugi manungda chara nama khaktamak charaga chara amadi khul ngakliba sing asida kathoke haibagi wakhal khali adubu miyamgi marakta karigumba matamda wakhal manadaba amadi wakhal tanadaba yaurapana khul ngakliba singda mateng pangpa ase lana pauthoknaba honaba yauraliba ase laibak tibani hainasu magna maka chana phondokhe Punna koi kunna pidana koi ai po bazar nungai na thambiri ba koi ai poke ria nungai na thamisi mo ya ni gi mapan dai ni haije batare moi lai base koi thamoi seng na haidi yam nungai jai aduna moi se koi na matang supada koi kaujate kai gumba matang tawba matam da koi na sara ni sa jaga da bodo isa singki hoina sara madi khak ke hai baje koi wakalon da lai jai Supreme Court ke Judge Oinaba Justice Nomai Kapam Kochishor recommend torakpada Uripok Apun Bandup na nungai fundurakle Hiram asiga mari leinana Uripok Apun Bandup ki Publicity Secretary Jingtham Nambam na Thadorakpa Chirol Amana Hai Justice Nomai Kapam Kochishor Hauzik Jammu and Kashmir amasung Ladakh High Court ke Chief Justice Oribane Mahak Supreme Court of India ke Collegium Amana Supreme Court ke Judge Oinaba ki tamak recommend torakpa asida UAL na Uripok
मियांग की महूत सिलगा नुंगाई फोंदोकले लमदम असिदगी मियोय खरा तोंगान तोंगान बा हाई कोर्ट सिंगी चीफ जस्टिस ओइबे यावख्रबसो ngasi फाउबा लमदम असिदगी मियोय अमता सुप्रीम कोर्ट की जज ओइखित्रे जस्टिस नोमैकापम कोचिसोर रिपोर्ट तौरांगबम लेकाइदगी लेखिद्रबा जस्टिस नोमैकापम इबोतोंबे अमसों नोमैकापम ओंबी गोमती अनिगी मचानुपानी हाइनसु चेरोल असिना मखा तारी चुराचानपुर पुलिस स्टेशन के मनुंग चनल लेबा कपरांग किमोनोम सैहानजांग अमदे मनाक नकबा मफमसिंगदा कंबाइन सिक्योरिटी फोर्स ना थेबा होंबगी थबक जथखरे पुलिस तगे फंगबा पाव अमगी मतुंग इना सर्च ऑपरेशन अदुदा युम हुंफु रोम द चंगदुना थेबा होंबगी थबक जथबगा लोइदना मियोय चामगा कुंथ्रा रोम मसा मसा की सक्ताक से पुतो खंदुना वेरिफिकेशन जथखे ऑपरेशन अदुदा मिफा मिपुन यावत्रबसो इम्प्रोवाइज एक्सप्लोसिव सेल लॉन्चर अमदे रिकवर तौबा ngomki हाइदे जिरीबाम डिस्ट्रिक्ट पुलिस ना सीआरपीएफ की C20 कंपनी अमसों मरीफुतरेट सुबह बटालियन की मतेंगा लोइना जिरीबाम डिस्ट्रिक्ट के कलीनगर पार्ट 1, 2 अमसों 3 दा थीबा हुंबगी थबक चतखरे पुलिस तगे फंगबा पाव अमना हाई ngasi अयुक चथखिबा कॉर्डन एंड सर्च ऑपरेशन अदुदा चौराकना युम यांखै रोम द चंगदुना थीबा हुंबगी थबक चथके अमदे मियोय चामगा यांखै रोम दा मसा मसा की सक्ताक से पुतो खंदुदा वेरिफिकेशन तौखे सर्च ऑपरेशन अदुदा मिफामी पुन नत्रगा खुचु खुलाई फागटपदि यावकिदे हाइनसु पाव असिना मखा तारे खुराई लमलोंग लेबा संगीत कला संगम के डायमंड जुबली थौरम करंग पांथोखरे संगीत कला संगम की हॉल द पांथोखिबा थौरम अदुदा संगीत नाटक अवार्ड डे अरामबम तोंबिनौ संगीत कला संगम की प्रेसिडेंट निंगोंबम बाबुजोन अमदे संगीत कला संगम की हानगी प्रेसिडेंट चिंगांगबम थोइबना मरु ओइबा मिथुंलन सिंह ओइना सरुक याखे थौरम अदुदा संगीत कला के लेखिद्रबा मेंबर सिंह अमदे आर्टिस्ट सिंह के मफम द लेक कतुना इकाई खुनुखे थौरम अदुगा मरी लेनना संगीत नाटक अवार्ड डे अरामबम तोंबिनौना हाई संगीत कला संगम द सांगलबा मतम असिदा कला गिन लमदा थबक तौदुना लाक्ले संगम असिना सकनाइरबा आर्टिस्ट कया पुथोकपद नतना तोंगान तोंगान बा जगोय मखल कया पुथोकपा कंबा असि नुंगाइबा फावे चही हुंफु सुरकपगा लोइनेना मखाताना कला गिन लमदा थबक कया तौबा ngamba ओइरसनु हाइना मांगना मखाताना फोंदोखे सगोल लोइरिबसिंगना सगोल थादोक्तुना थंबदगे लौमीसिंगना वाना होनादुना लौ पानबा होनारिबा लौफम कया अमांग अता थोगले हाइना सौंबुंग स्टूडेंट्स क्लब के सेक्रेटरी के ओमेशोना थादोरपा चेरोल अमना फोंदुरकले चेरोल असिना हाई लौमीसिंगना वाना होनादुना लौ पानबा होनारिबा सौंबुंगी अकोइबदा लेरिबा वाइटोन लौकोल वांखै लाकपी लौकोल चिंगारे लौकोलना चिंगबदा सगोल सिंग असिना लौ चाथोकपा लौरी नेटखाइबा अमदे लौ नैखाइबा तौदुना चाउना अमांग अता थोगले मरम अदुना सगोल लोइरिबसिंगना सगोल सिंग असि फाजिनदुना थंबियु अमदे मखा ताना अमांग अता थोगनदनबा होनमिनसे मखा ताबदा करिगुंबा सगोल सिंग असिना अमांग अता थोगलबदे सगोल लोइरिबा मपुना अमांग अता सिंग टेकचा पुमना मपुगदबनि हाइनसु चरोल असिना मखा तारे था असिगी तरागा निपानदा दिबोंग कारोंगदा लौमीसिंगदा यूरिया हार यंथोकलागनी हाइना सब डिविजनल एग्रीकल्चरल ऑफिसर जुरीबाम एमके नियम अहमद साहना थादोरकपा सर्कुलर अमना खंगलकले सर्कुलर असिना हाई लौमीसिंगना मरी लेनबा चे चांग खुदिंगमक था असिगी तरागा तरेट फावगी मनुंगदा थाजिलकदबने लौमीसिंगी हेना खुदोंग चानबगी दमक था असिगी तरागा हुमदोय अमसों तरागा मरी दसु ऑफिस थोंग हांगदुना थमगनी हाइनसु चेरोल असिना मखा तारे अरोइबदा मोरिबा पाव उमना पिजरे खोंगसांग रेलवे स्टेशन दा अहानबो ओइना पुसिलखिबा स्टेट असिगी चीफ मिनिस्टर नौतम बिरेन ओख्रे कुमजा इंग्लिसिंग अनि शुमना कुनमंगा फावबदा इम्फाल द ट्रेन यूरोप याना लेरे हाइना चीफ मिनिस्टर नौतम बिरेन फोंदोरकले रिलीफ कैम्प की इनमेट सिंगदा सुसाइड तौबगी वाखनोन लेतनबा मथौ ताब थबक सिंग पाइकटपा हौरे हाइना हेल्थ मिनिस्टर डॉक्टर सापम रंजना फोंदोरकले एपी पांडे की मतमदा मणिपुर यूनिवर्सिटी द थोखिबा इरांग अदुमक धनमंजर यूनिवर्सिटी द थोरकलोय हाइनिंगाई लेके हाइना यूनिवर्सिटी असिगी महैरोइसिना चेक्सिन वाक थमलकले
tha asigi kunnipan da Delhi gi jantar mantar da pangthokadoriba protest demonstration da miyam saruk yabiyo haina Delhi Maitai Quarantine Committee na appeal tawrukle. Amadi Jury Development Organization Advisor N Sadananda Maitai gi lengang pokpida leibay yom kuki kulai paiba sina ngasi numidang waram bai thathok lamne. Ngasi gi nadi matang asida Times of Manipur na pizaba numidang ipaulishin jare mideng tabir basingbo mukana khrum jare.